अतोप रिपोर्ट अमदना हानबदा मेंबर ngam paring da leiba naga ki lamdam PDF KNA-B amadi Assam Riffles ki apunba kangbu amana landara ki thadok da naga army NSN IM na khut handuna landaba da KNA-B gi miyoi taraga mari amadi Assam Riffles ki miyoi mari Sikhi na NSN IM na phongdorakli member ngam paring da leiba naga ki mafam singda naga lanwi singna mathau tawduna leidingai da PDF KNA-B amadi Assam Riffles ki apunba kangbu amada landara ki bane amadi landara patuna naga army sina khut handuna mai KNA gi marakta khut thokna ki amadi khut thokna badura KNA-B gi miyoi taraga mari amadi Assam Riffles ki personal marina Sikhi hen report tawri amaromdana sei sigi September taraga mathoida naga army sina KNA-B amadi makoi gi satmina basingi defense line da landa ki amadi landa badura yekna ba mapana masu Sikhi hen su paus na makhatana phongdorakli अतोप टेंटन रिपोर्ट अंग थमजगी मणिपुर थोक्लिबी हिंसागी थौदोक की सबसाब रिपोर्ट कमीशन MIC पिखत्पगी मतम था तरुक सांगदोखरे हैरी 3 member judicial inquiry committee ने affidavit submit तौबगी अरोइब मतम जनवरी 19 फावदा कंप्लेन अमसुम allegation की affidavit लिसिंग तराग मथु लाखी हैरी हाइबदी हौखिबसै इंग्लिसिंग अनि कुनगोहमदगी मे अहुमदगी हौना स्टेट असिदा कंगलोक इरांग असि थिजनना बसेमगिबा 3 member judicial inquiry committee ना मसीगी सबसाब रिपोर्ट MIC पिसिनबगी मतम था तरुक सांगदोकले हैना ngasi Ministry of Home Affairs na notification ama issue tokre hari Manipur optional gi maikedi gi maruai bi ipausung myam da thamjagi ahan bada sing kokthokpa amadi nung thugai bi gi thabak makhatana sattharaglabadi tholakpa apapati gi teksak masana pujagadabani NEEPC Ingaurok amadi kakmayai turel marudagi sing kokthokpa amadi nung thugai ba athing ba thamli komthokpa laite kanaguman athing ba sigi mayok thabak sattharaglabadi tholakpa apapati gi teksak masa masana pujagadabani haina North Eastern Environmental Protection Committee NEEPC na phongdorakli Committee asina General Secretary na kuyek pidana thadorakpa sirolamada tha asigi tarada committee asigi miyoi sing yauna mari leinaba miyam ga loinana ingaurok amadi kakmayai turel marugi oidiwa soksilakliba phibam sing yengsinki yengsin khongset adu da mafam ani ahum khaknatana ayamba sing amadi nungkolamba mafam sing thabak suramkhidi yengsin ba khongset asigi matungda nongpok sekmai da ngarang miyam gi apunba mifam ama pangthoktuna committee asiga miyam ga loinana warep sing lawre warep sing adudi mamang thakta committee na lepkhiba ingaurok amadi kakmayai turel kanabgi damak turel ani asigi marudagi sing kokthokpa amadi nung thugaibagi thabak thoram sing athing ba thamli komthokpa laiti thamli ba athing wasigi mayokta lanai miyoi natragana lup amatana sing kokthokpa amadi sing kokthokpa amadi nung thugaibagi thabak thoram sa tharaglabadi madura tholakpa apapatigi teksa masa masana pujagadabani hauji hauji sing kokthokpa amadi nung thugaibagi thabak sing sijinabagi leiriba machine sing amadi hana takthokuna leiraba nung sing miyoibigi minung si yengdun satliba tha sigi manungda singthokadabani tha sigi manungda karigumba polam sing asi singthok haudrabadi makhatana singthoknabigi ayaba piroi lemhauriba polam khudima committee amadi miyamgi lan oigadawuni haibasini Adumoinama polam sing asi singthokpagi ayaba piriba si hana kari toramba amadi thabak suramba miyoi khudimakta nati machine amadi takthoklaba nung leiriba machine owner sing khara khakta piba atenma matamgi ayabani masimanga tha sigi manungda nung makhatana kothokpa amadi sing thugaibagi ayabadi piba nati sumnagi takthoklaba nung sing adukhak singthokpagi ayaba pibani Manipur gi mafam ayambada ising isaw thuon ki badu uwai anthatpa amadi sing thugai dun mausagi weba chaktam sing thugai bana asoba maram amani maram asina tungi mirol amadi akoibigi phibam kanabagi dama committee asina sangshiliba khongjang asida miyam amadi mari lenaba punamangna ikai khumna duna mateng pangbi haina su sirol asina phongdorakli makasa tharak poina to pamarueba paukrana violence yaudaba hena effective oiba ihau amagi strategy puthoktuna ihau sathaba mathau tare fox haujik miyamna sangshiliba khongjang asi wakhalon pandam amata oiraba sumagi magi aningba apamba maikeida lupsing ihau sangsinbigi mawong ama miyamna uba phangdi maram aduna violence yaudaba hena effective oiba ihaugi strategy ama puthoktuna ihau sathaba mathau tare haina Federation of Civil Society Organization Fox Manipur gi Secretary Information and Public Relation Neris Mangana Thadorakpa Stirolama Hadi Stirolasin Hai Magi Aning Apamba Makai Lupsin Ihok Sanction Begi Mawong Sina Aikogi Miam na Pam Liba Panamado Pang Ingam the Begi Mawong Amada Lady Besi Akoi Kudimana Kangi Miam na Pam Liba Panamado Pangna Bohona with the Lady Civil Society Organization Singamasum Makai Digi Miam Puna
khongjang sangsinminabagi tangai fadabadu mangda chaung taadun lairi masigi matangna aikhoi amata oina sungsinminaduna wari watai tawminasi serolosina makhatana kokizau theorisina manipurgi apunbagi saktamda singnaduna masum मितई सिंगी मथक सथरकलिबा फुरुकी लान असि था तरागा तरुक मपुंग फरकदौरे लान असिद सिन कुकीजौ तेवरी सिंगना तोंगान तोंगान सेमजिन साजिन पाउसिंग मेलैंड मीडिया सिंगना संदोक्तुना मितई सिंगबु अरानब तहनना बललों क्या सथरक थेंगनख्रे हौजिक सुलेप्त्री सलिबा था असिगी हौरकपदा मखोइगी अनौब ललोंग अमा ओइना सोफिस्टिकेटेड ड्रोन सिजिनदुना मितई खुलसिंगदा एरियल बॉम्बिंग सथदुना मिसा मामद सिक्योरिटी फोर्स फाउबा असि अना योहनख्रे मसीगी मकासा थरकुद बिष्णुपुर डिस्ट्रिक्ट की मनुंग चंब मोइरांगी मी कुंगना ताबा मफम अमदा शॉर्ट रेंज की सरफेस टू सरफेस मिसाइल सिजनदुना लंदारकपदा अहल अमा लैखितबग लोइना मियोय क्या असु अपन नंगनखिबगी थौदोक मतुंगदा मियामना खांग मंगमबगी पनखै लानखिदुना मियामगी पुंसी अमदि लंथुंग ngakungamdaba सिक्योरिटी एडवाइजर कुलदीप अमसुम डीजीपी राजीव फामथादोकदबनी लोइना यूनिफाइड कमांड की फम मिनिस्टर सिन्नदुना इरांग असि लक्षिनना होनगदबनी हाइदुना माइकै क्यादि मरु ओइना महैरुइसिंगना सीएसओ सिंग अमसुम मियाम अकन मखोंजंग संगसिलकली असुक सांगलब मतम असि इलीगल्स इमिग्रेंट सिन कुकी जौ तेरिसिंगदा फ्री हैंड थादुना मितैगी मिसम क्यागी मथक्ता एटेक सथबदा नतना कुमै ओइना येंगदुना लैदिबा सेंट्रल फोर्स एडवाइजर डीजीपी मियामगी येकनबनी ngasi phawba makhoigi neutrality du uba phangdribira haina sirolosina makhatarkli amaromda manipur deploy toriba mapan suba masum taraga kungnithoi suba Assam Riffles na irang ase laksin bagi mahutta terrorism gi thawong kaya sa thariba sin kuki jau terrorism gi makeida thabak tawrubagi penadraba miyamna manipur gi Assam Riffles laukthokadabani haiduna khongjang sangsilakpadagi Ministry of Home Affairs na miyamgi ihul khang na Manipur digi Assam Riffles battalion ani lakthokpa horakpa si puning thagot ngai ni haujikti India government miyam na tha taraga taruk suraklaba lana si yengduna leire khalambadu lawrakliba khongthang asina miyamgi wakhalda ahongba madi laklagani masigi damak India government ki Ministry of Home Affairs bu thagali hairi atoba paomana Manipur muthatpa yaro haina miyamna maira khongcha sakre Manipur muthatpa yaro haina thinungaidigi nasau phawda laidiba maira paibisingna ngarang thinungaidigi hauduna khaposangbam public ground phawba maira rally sakre maira rally du Manipur muthatpa yaroi khulnga ko phaba yaroi tampak to comic operation sathabi yaroi security advisor amasu Manipur gi DGP lauthu kokizau terrorist na mitai misam da landarak libasi khudak lefalu koki terrorist khudak muthatlu haiba kholaw kya sulaki Maira rally duga mari lainana RK Sasi Kaubi Maira Paibi mana phongdokhibada Manipur hauji thokliba irang asida koki terrorist na mitai sing atamnana landarakliba sida India lenga na misa miyam ngak siana bani haiduna tholakliba Central Forcing ahan badadi miyam na harautyam okhibani ado haujikti makoina koki singi miyam sangduna miyo ema ke hatkre Maramasina Central Forcing atupa matamda Manipur dagi lauktok pikro ma oibising amadi miyam na ngaksaragi haiba wapam thamki atopa paomana curfew na miyam gi punsida sauna saithing pire Manipur lenga na thasi gi taraga mathoidigi state lenga na Imphal East Imphal West Thoubal Kaksing amasum Bishnupur district thamki ba matam kaktaba curfew na district singa sigi misa miyam gi nom gi punsida saun akaiba pire Curfew na maram oiduna district mga asida kaithel kanakide lana establishment kudimak thonglonaki makhalamati passenger yauna gari amata sena dabana national highway yauna maruweba lambising itaktaki khorambal ima kaithel sing amadi thangal pauna amadi BT road paringda phamba dukan sing thonghangna khidre adumapu pharmacy sing di mahuksa gumna thonghangki Ningsing bayay tha sigi tarada mahiroy singna akan makhongjang sangsilakpadagi makhatana saun irang tholakpa yaba phibam ama lakpadagi state lengana mahiroy sing suti thadokpaga loinana matam kaktana curfew thamjinkhibani masigi mathakta internet mobile data service tha sigi taragi nungthal pung ahum dagi district manga asida tha sigi taraga manga phabu thingjinkrabani hainasu pausita phungdorakli makasa tharakpoina kanglai paki mairagi editorial ma'am na thamjari Laingak na laingak ki thokpa miyam ki thokpa haibadu taragadra Manipur thokliba kanglup ani gi sathirab lana si tha taraga taruk sujilagnaba phawba Manipur lenga na loisindana ing tapa Manipur ama haibadu oirakna ba khona bangamdre Manipur lenga na sumaming tegi oina lengak sasan gi thabak tawduna leibaga manare oidiba phibam masida leibak miyam thokliba lana si Manipur lenga na loisindana ba khona haiduna leibak miyam amatu oina punsinduna asuma khongjang adu Manipur lenga ki mathakta sangsin bangamdre
Laingakna laingakki thokpa miyamna miyamgi thokpa panghingda hingnabagi phibamda hawjik leire tasengna hairabada laibak asi mapu pandabagi phibam haibadu oiri mikhalgi matamna voter oiriba laibak miyamna vote thadaduna miyamgi mihut oina khanduna laingak sasangi thabak tawriba MLA minister singnasu maraibak ngakbagi thabak adu mapung phana pangtokpa ngamdre oiriba phibam asida laingak loisingna asoiba si sumthoknabagi thawgo asi laibak miyamna lokpham thui haibadu kaungna bugum tawri Masina Manipur gi laingak sasan tawriba singa Manipur miyamga afaba mari thamba ngamdre masigi mahina aikhoigi yaknaba singna yamna laina khuthingjinduna Manipur mase tana thugaina bu honarakpagi asoba maram ama haibatu oiri Manipur thugaina bu honariba aphongba yaknaba sing masakhangna bu subar lenga amadi Manipur lenga na maithiba piba ngamdana adumak laithokli masida freng songduna lei wariba si leibak miyam haibatu oiri Masigi mahina tungi yumburel oigadawriba singi laibakti atuki matik thiba haibadu oigadawri haibasi Manipur lenga amadi laibak miyamna khangma ngamdre Manipur laibak ama isau sauna lairaga maribak miyambu tha taragadar rom supna awaba ipakta tahanba si aikhogi lengak loisinga asoba maralni haibasi laibak miyamna khangna lengak loisinga asoibadu sumthoknaba honapam thui Maram aduna maribak ngakpa ngamdraba miyamgi damakta karisu khandabugum tawriba aikhogi lengak loisinga si asumba lambi laktuna mareba kannabigi lawpham thokpa thaudang adu lawbangamnaba hauju Bangladesh ta thokliba miyamgi akanbi hosima Manipur miyamna su amat oina sagatuna mareba kanba ngamdraba miyangi awa ipakta langthariba lengak loisinga si asoba param tambifam thokle maduna tana sarkargi thokpa miyamgi thokpa haiduna hanghing phibamda leirabadi Manipur maset tana kaiba haibadu oiragani haibasi laibak miyamna khangba phayaiba kanglai paki maragi editorial miyamni special content moina thamjari makasa tharak poina paunikol pausi edna sumna phongli koki narco theorist na harawgada thabak tawroisi advisor koki narco theorist na satharakli thaba asigi matang na center amadi state lengana kari karama thabak lokhalabagi haibadu miyamna sengna khangalu hauju Manipur thoklibi irang ase luisellu haibana singba Demand kaya tanduna mairoi singna sanction ki khongjangda ima singna mateng khara pangkhibabu Congress party na sel piraga iranga se sagatpani haina miyoi kharaga Facebook ta phongdorak pas yaningdi haina kangambam laikai apunma mera paibilu welfare club kanjongam laikai amadi apunba awanba Manipur amagi damak punna sinduna pangthokiba paugi miphamadam sarugya khibi nupi amana phongdorakli ngasi kangambam yumjaw lairemi community hall pangthokpa paugi miphamadu mauna makha taradun hai iramdam kannanaba mama oibisingna honaba sida kanaguma singna lana sathinaba thabak satharakli basi yaninde matungna sigumba aranba pausinga sandokpigano koki narco terrorist singna maitai singda lan satharaglaba pauba center amadi state lengana tuminna yengduna laibigi mutta thamoi singna sapsaba thabak paikhalwahi miphamadura saruk yakhiba welfare club kangambam laikai advisor na phongdokhibada Facebook ta aranu propaganda sandokliba sigi mahutta khana nainaduna tawduna thabak paikhatpana asum hoigani tonganba laingak taliba kangbuna haraukhinaba thawong tawhaningde hana kuki singna ahenba landa oina drone phabu sijinaduna landa rakibasi yamna lebthibani central amadi state lengana misamyamgi punsi lanthungaknaba akanma thabak lokhatpa yamna mathautai Manipurda Koki narco terrorist na satharakgi thaba asigi matang center amadi state lengana kari karama thabak lokhalabagi haibadu miyamda sengna khangalu haikenesu paus tam khatari ado haujuko nadi miyam paus matang sa sinjarage mas miyam puna no update ngaminasi